अहानबदा मरुइबा पाउ कुकी मिलिटेंट सिंह अटैक ता मोरे की SDPO अमदी OC इंचार्ज सिंगथाम आनंद लेखिद्रे लमदम असिदा शांति हंजिलकलबनिना चिंग अमदी तमगी मियामदा स्किल डेवलपमेंट ट्रेनिंग न चिंगबा पीदुना सेंथोक लेना हिंगबा ngamnaba hotnaragani haina चीफ मिनिस्टर एन बिरेना फोंदोखरे नेशनल गेम दा मणिपुर की नुपी के फेंसिंग टीम ना गोल्ड मेडल लौदुना लमदम असिगी माई पुरखरे अमदी इम्फाल ईस्ट इम्फाल वेस्ट थौबाल अमसुंग बिष्णुपुर डिस्ट्रिक्ट ngasi ayuk pung 5 dagi numidang pung 10 fauba curfew komthokle Kangching district kina numidang pung 9 fauba komthokle Jari, ELITETV Manipuri Paul meeting tabiri pasingbu taramnok jari. Housing mapung aba Paul miyam de sandok na pizari. Kuki militant singi attack ta morigi SDPO amadi OC in charge oriba chingtham anan laikidre. Mafam adudagi fangba Paul amana hai Thaudok asing asia yupung mapan rom tarakpa matamda More town da leiba Eastern Science School gi ground da helipad oina bagi damak thabak suri ngai da ground aduga thangnana leiriba Kuki gi khul oriba Chabang 5 village rom dagi Kuki militant singna nongmai kapsilaktuna landarakhibani Thaudok aduda chingtham anan Kuki militant singna kablakhiba sniper nongmai maruna puki sarukta panki khudakta district hospital More da pukhatana laikanakhi Adubu mahak laikanaba ngamdana laikide pau asina hai haukiba numit mangani tarukni dagi hauna Eastern Science School gi ground asida helicopter taba yana bagi damak ground adu sem bagi thabak chatharakibani Hana kondong lairembi manakta leiba manga suba Assam Rifles KLP da helicopter taramba du More town dagi khara lapana maram oiraga hariba Eastern Science School ground asida helicopter taba yana bagi damak semlapkibani haire Pawasina hai housing mafam aduda BSF amadi state police ke apunba teamna changsinduna operation chathari nakalani ki marakta housing su khud thoknari hairi Amaromda ngasi ayu Kuki militant singe attack da laikhidraba hauba marak chingtham lekai dagi More gi SDPO amadi OC in charge oriba chingtham anan gi hakchang ngasi ayu pung 10:30 makhairom tarakpada helicopter sizinaduna Imphal International Airport apurakre laikhidraba hakchang adu Janims ge morgue ta thamkre Sri Lanka ki makhada thabak toriba security force fauba asi ana yauriba si Lanka asigi achoba asoiba amani Lanka asi fazana chalaiba ngamdre haina MPCC ge president ke Mega Chandrana maral sirakli ngasi More da chin Kuki narco terrorist na chingnaba kharana kaplakpa nongmai na panbadagi More gi SDPO chingtham anana laikidabagi thawongbo nungaitaba phongdok poina Manipur Congress Bhavanda pangthokiba paumi singi mifam amada wafam asi phongdorakibani mahakna makhatana hai Tha taruk faraklaba irang asida lenga ki maikaidagi santi hanjinaba thaurang amata udriba asi laibak thibani asigumba thawong asi lengak na kayam kuina chathakigani lengak asibu luchingba singna makhoi ki chokri konduna leiringai da ngasi di miyam ge punsi kanba ngamdre haina phongdorakle Light property para singi punsi kanba ngamdaba tongan ba leiriba mioi babagi yum kai adagi man jang mayam manghaliba mayam si kanba ngamdaba tanatana ngasi di security force mayam si light ko kanba ngamdre maramatuna yamna light thiba singtham anan mahak lekhidaba yamna thona paba Manipur gi territorial integrity ngakpa law and order ngakpa da asoba thogam rombodo ngasi di lenga asigi makhada security force siba shape oitre haibse lenga asigi chauba fail oi haiba mayam sing asisu masi ngasi thogo sing tai maramasina aina aroibada ngasi gidi aigoina mayam prajan haibasu sarkar sina tabide adagi tongan failure mayam sing sisu party mayam social
civil society organization मैम ना हाई बसु ताबी दे मसीदी कोई की अनन लाइकी दब से मसी याम ना sophisticated बुलाई मैम underground जिन और terrorist मैम जिंदगी कापो पता लाइकी दब से मसी याम ना नुआई दे हाई बता condemn तावी strongly condemn and high na Manipur Pradesh Congress Committee degi नुआई तावी फोटो चली Hosik lamdam asida santi hanjilaglabanina ching amadi tamda skill development training naha singda loan piba self help group small industry singbu hena chawkhat hana balainga asna mai onselei Manipur miyam na su haukibana hokrabasu aikoi makata na santi asi mangdana leina bahona shi haina chief minister N Biren na fongdokre Wafam asi first MR Parade Ground da pangthokpa Rashtriya Ekta Diwas National Unity Day thoramda fongdokibani Thoramadu Laibak asigi Chief Minister, Speaker, MLA Minister, Chief Secretary, DGP in charge na chingbana Thoramapu oina sarugyaki. Thoramgi saruga moina Chief Minister na Mars Parts Contingent Singh Salami Shu Oki, Thoramaduga Mari na Chief Minister N Biren na makata na hai, Varat asibu punsin na bahot na bada achowa thodang laramba, Sardar Vallabhbhai Patel gi mapuk numit ke ningsing numit Thoram asi pangthokpani. Apunba akan ba Varat ama sagat pada Prime Minister Narendra Modi gi makada Varat asibu international status ta wang na pukhat pangamlei economy infrastructure da singthaningai oire haiba asi prithvi gi miyam na yanaraba wafamni Hosik lamdam asida santi hanjilaklabnina ching amadi tamda skill development training naha singda loan piba self help group small industry singpu hena chawkhanaba laingak asina mai onselei Amaromda ekhoi oirakli ba climate change asi taraina loba chumloi ekhoi gi miyoi ba asi taibang semba mapuna sembada tekta kaidana leina ba semlaklabani adubo miyoi bana uwa jungle kokthokpana maram oiduna nong jadaba amadi mahosagi khalkaya ama kaitharakli asigumba oirakli ba kiningai oiriba asi ekhoina kanna bagidamag mahairoi CSO government yauna miyoi pumnama mai on siminaba matam oire haina haiki Siguro ba numit asida ikoina pili ba paudel amadi ikoina kena ba kaya laina apun masakdam ama sagat pa ngamlabadi sakhat ba madi mapangal kan ba daiwa ama hoi hai bisni Sardar Vallabhbhai Patel ji gi fida masi induna lairi balaiwa kasina aset ba fide amaguluna na ikoi gi raija sigi apun mali sakdam kahendana ba amadi sakhat ba balaiwa ama hoi na ba hone Aral no akan yukam oiduna amadi rajniti ke kuwa miyenda kudong sam ka gengula ikoi masel musinata ba meron sin magi matam aduna trehen kanjai apun magi sakdam hena sesel hena ba amadi punna sakhat ba landam mo hena ba positive amadi constructive way da ikoi punna sangsin minashi maduna ikoi ki state si kangulai ta ba hena nungsi sana ba state ma koi mo ngani State Sarkar asina state sige apun masakta mamadi thong mana ba sakhat ba hai miyeng asida lengaki Ahanba Deputy Prime Minister Oirambata Natana India gi Home Minister su Oiramlaba Mayamna Iron Man of India haraga khangnariba Sardar Vallabhbhai Patel gi chamagani fugani panak suba mapok kumon amadi former Prime Minister of India gi Thaupurambi Indira Gandhi laikidabagi kuntraga mapan suba ningsing numit ngase Manipur Pradesh Congress Committee na sinduna pangthokre Thoramadu Congress ki luchingba kayana laikidraba luchingba ani ki photo da laisu katuna ikai khumnaba utki Congress wavan dangasi pangthokiba laisu katpa aduda CLP ki leader o Ivobi kai khangam gamai MPCC ki president ke Megachandra yauna party asigi makok thongba kayana sarugyaki Laisu katpa aduga mari lainana laikidraba ani na pamlamba Bharat ki integrity kaihandaba amadi nungsi chanana laiba haiba du amata oina thodang logani hainasu Thoramadu da sarugyaki ba miyoi singna wasak lauki Thoramadu mari lainana CLP leader o Ivobi na hai Bharat asina ningkha tamdringai amadi tamlaba matung punna punbangam dana laiba state singe manungda Manipur su ama oirami Punsinna Ladiba State Sing Punsinna Bhotnaba Matamda Sardar Vallabhbhai Patel na Lauramba Taudangasu Miyamna su Sakhangduna Iron Man of India Hainasu Miyamna Khangnaribani Mahakaktanatana Indira Gandhi na su Mahaki Hakchang da Imarik Amachedi Bafawa Apunbagi Saktam Tugaiba Yaroi Haiduna Leplami Makoi Anina Pamlamba Kayadu Lehoriba Ikoinasu Amatoina Lepkani
Manipur integrity kaihandana thamna bahotnagani kanagumba apunbagi saktambu thugaina bahotnarakpa amadi demand tawrapa kudima Congress party na yaba ngamloi haiba wafam so phongdokhi. Deputy Prime Minister Oibiramba Sardar Vallabhbhai Patel na lawiramba matang asida akhoi mayam punamak ningsingba yai Bharat asi ningkha tamdringagi mamangda even ningkha tammaba matamdasu loina pundaba Manipur gumba haiba tare ningthauna saswan tawba sovereign country ni haidra launaba Manipur asisu amane sigumba leipak sanga henbana tongan na leiramba Bharat ase masi punjalana bahotnabada Sardar Vallabhbhai Patel na hek ahanba Deputy Prime Minister in charge of home oiba matamduda mana home gi su in charge su oibanina masi punjalana bahotnabada mana lobikhiba thodang madu sakhangba oina Iron Man of India haina Bharat ase amato oina aduguma tongan ba ning thopan ba leipak sing sanga yang khaymu puram ba yai haina khali including Manipur yauna masi Bharat amata oigadabani haina mana lobiram ba thodang du masak khangba oina Iron Man of India haina masi phawba sonari basini aduna Bharat sinba thungna unity day haina maki mapuk numise masi akoi celebrate tawri basini Iodine watpana miyoi bagi hakchangi hiram kayada sokali maram asina health workers singna miyoi pumnamakta iodine gi matangda awareness piba mathau tai haina Health and Family Welfare Minister Dr. Sapam Ranjana phongdokre wafam asingasi Directorate of Health Service Manipur amadi State Health Society Manipur NHM anina kutsamna duna DIPR auditorium da pangtopa Global Iodine Deficiency Disorder Prevention Day English aniga kungomdoi gi thoramda phongdokibani Thoramadu Health Services Manipur ki Director Dr. Sasikumar Mangang, State Health Mission ki Director Dr. Somorjit Ningombamna akhanaba michunglen, Minister Dr. Sapam Ranjana athoiba michunglen amadi Health and Family Welfare ki Commissioner Pradeep Kumar na thoromapu oina sarugya ki. Thoramgi saruga moina iodized salt amadi non iodized salt khandokpagi matangdasu miyamda khanganki thoramadu da chief guest na makata na hai iodine hariba component asi miyoibada chang yamna nemna darkar oi adubu chang nemna darkar oirabasu masi watdabadi miyoibagi hakchangda aduki matik sokhale Iodine deficiency anaba si permanent incurable oiba laina ni ajubu masi ekoi naraktriba matamda prevention tahorabadi laina asidagi kanba ngamgani loinana aikoi pumnamakna iodine yawpa thum sizinaba mathau tai maram asina miyamna hena khanganabagi damak laina asigi matangda amadi karamna thum sizinagani haiba asigi matangda awareness program singsu lekai da chatuna piba horagani haiki Use ordinary uniodized salt in the open. Never use store iodized salt in the open category. Make sure that the salt has been iodized first, is first consumed. These are good things. But ultimately, I think it's the food safety department which has to lead from the front. To check whether it's hotels, those did in coordination with the SNO of this iodine deficiency disorder, the deal to SNO, some officials put me in the but I'm sorry to say, whether food safety officials sing Pau Pidabra, Pau Pandabra, Kabakam Chillabra, iodine deficiency, important Oide and Kandra. Pau Gimraktana break a man laundry. Yen Semba Haiba Mui Amapamjay. Imphal da leiba yen yonpham dukan amagi yen semba saba haiba mioi ama pamjai thagi tolop negotiate tawba yagani leifam chafam lemna leiba yabagi khudong chabasu fangbigani hena akupa marol gi damak mobile number 9362658436 asida contact tawbirakpa yagani
diabetes ka loinana hinglibasing tha amagi manungda control toba ngamle urea creatinine wangbasu tha amagi manungda hanthaba ngamle khong hamba nungai tebasu numit manganigi manungda fahanba ngamle piles savidi nusang nabasu chama da chama fahanba ngamle cholesterol wangba numit kunida normal oiba ngamle bp wangbasu tha amagi manungda normal oiba ngamle pumnamak natural oiba hidak makhalna laing jabani hakjang da sokadaba side effect leite makhata na hidak chabagi mathausu tararoi akupa marol gidamak ngasimak langsin birau diabetes hospital Jennings Road near Punjab National Bank Porompat Imphal East. Planning to study outside Manipur? Are you confused about your college or university selection after 12? Manipur Edu Online provide assistance to help you. College or university selection, admission guidance, career counseling. Don't delay. For more details, kindly log into our website www.manipuredu.online or you can also call us at 7628 960 947. Presto Personalized Wonders Imphal da nauna hangdokjari hairiba asida personalized gifts, corporate gifts, awards and mementos, home decor, office rubber stamp na chingba potlamsing mafam asida phangbigani ngasi maglangsin birau Tilak Ras Enterprises Presto Thangal Bazar near Kasturi Thong Imphal. Contact number 0385-244-9025 natraga 98621-00456. Break matungda taramnok chari makhata pauda Gawada pangthokliba kuntraga tarelak suba National Games ja Manipur nupi ge fencing team na gold medal lauduna lamdam asige mai purakre. Yamna singthaningai uraba gold medal adu Naure Mina Devi, Wangkhem Sonia Devi, Wanglembam Thuibi Devi amadi Khuzburani Laishramna Haryana gi timbu Siama Prashad Mukherjee Indoor Stadium da maiti bu piduna lawbangam kibani. Ningsing bayabadi Manipur nupa ge fencing gi EP team Hizam Lemba Mitai Guru Mayum Viviyekar Sarma Kangabam Kenny Singh amadi Thongam Satis Meitaina bronze medal ama lawbangam krabani. Manipur ge fencing team ge manager L Birahari na phongdokibada fencing masana asida afaba equipment amadi matik chaba infrastructure semgat payam na maru oi haina phongdokhe. Apunba nupilub amadi Assam Manipuri Mera Paibi Apunba Lub Ampalgi Apunba Mifam ama ngarang Bahadur Gram da leiba oina Maniton ge sangai da pangthokre. Mifam aduda Apunba nupilub ke president Thangjam Amola na Mifam apu Ampalgi president Ima Beni Mishra na athoiba michunglen amadi TH Prava Mina Kumari M Siamola Thangzam Brozen Maifa ge president Laishram Satyajit Ampalgi advisor L Churamani KH Kuber K Birojit M Krishna Mohan na chingba saknai raba miyoi kayana mithunglen oina sarugyaki. Thoramgi horoppada apunba nupilu ke maikaidage mithunglen singda lengyan fi kudol tamduna ikai khumna utki secretary Nandini na taramna okpagi warol thamki. Mifam aduna chahi asi oina pangthokadoriba marifuga marirak suba nupilan thoramgi matangda yamna kupna khananaina ke. Apunba nupilu ki maikaidagi mapung fana sawatlagani haina warepnaki haukiba me ahumdagi Manipurda chatharakliba kanglub anigi landa thawai katkraba singbu ikai khumnaba amadi athauba singi thawai miral sing aduna lairamlenda ingna chikna lairuna bagidamak minute ani tumina leptuna awal phongdokhi. Lamdam asida thokliba irang asida mapalamgi Christian dominated cities in Kolkata, Chennai, Trivandrum, Gawana chingba mafam kayada press conference kaya tawduna irang asigi achumba sengba paudamliba Rohan Firemna Kerala the Christian Association and Alliance for Social Action Koba Christian Organization amaga loinana press conference pangthokri. Manipuri Meitei Welfare Organization of Kerala na sinuna pangthokiba thauram aduda Rohan Filemna hai Christian community na yamna lana urambadu hojikti asengba khanglokpa horaklei.
Manipuri issue ase drug, narco-terrorism, homeland, reserve forest issues, illegal immigrants na chingba singna thoklakpani haina thamki. Paumi singna asigi nupi macha ani ge naked parade ki matang da hanglakpada wahangi paukhum piraduna mahakna hai thaudok adu maitai ayambana condemn tawi adu ngasi fawba kuki amatana linthoingan bi amadi hemanjit mihat yaningdaba phongdok palaite yaningdaba phongdok padi lairadana mara leiraba fakraba missing oina thado u haiduna protest joba leiki haina paudam ki. Around 200 Meitei Christian houses were also vandalized by the police. So how can, when a majority of the Christian community have attacked the minority of another Meitei Christian community, you can't just term this as a religious clash itself. And in the meantime, the Tukis have also vandalized a long list of shrines and mandirs which belong to the Meitei Hindus and the Meitei Sanametis. So it's around like 393 mandirs, was even more higher than this church's number. So it's a very clear thing that it was a fight between the two communities. Now people have started terming this from different background as indigenous and a non-indigenous fight also. And we have no justification or whatever had happened from both the communities, but I believe that peace is the need of the hour. This is almost like a multiple time of press conference and press release that I have ever given. And I would request our Kuki brothers and sisters, if you truly believe that there can be peace happening very soon, and we are also inviting with a free hand that we can sit and talk and sort out what can be the best instead of by avoiding all these wars and crimes which happen. Matam Sangna Women's Development Association Naran Sainagi Secretary oina Thaupurambi Janabam Ongbi Nandarani Laimana Masagi Anaba Amana Maram oiduna Laikidabada Naran Sainagi Maira Paibi Singna Awaba Fongtokpaga Loinana Mapugi Laikolda Ingna Lairuna Bahai Lake Katuna Tony Bagi Tharam Pangthokre. Law and order ki fibam khara fagalakpadagi Imphal East, Imphal West, Thobal amadi Bishnupur district ta ngasi ayupu manga dagi numidang pung tara fawba curfew komthokli. Kakching district ki oina numidang pung 9 fawba komthokli. Curfew komthoklingai manungda kaital amadi dukan sing thonghangnaki. Lambi da mi adumak chanaki nomada changdaba yadruba potlam sing curfew komthoklingai manungda miyamna laisinaki. ELITETV News Channel asigi oina miyamna email gi kuthangda ipau thabirakpa matamda email address info@elitetv.in da thabiraknaba khanganjari. Masida shunatana ELITETV da ipau faunabagi oina phone number 9402890982 da ipau fabiraknaba khanganjari. Miyamna su ELITETV gi YouTube channel, Facebook page, Instagram amadi Twitter da su follow tobinaba khanganjari. Doshilakpada Maruiba Pausing Amukana Pizari. Kuke militant Singe attacked Moregi SGPO Amadi OC in charge Singtham Anan Laikidre. Lamdam asida Santi Hanjilaglabanina Ching Amadi Tamgi Miyam da skill development training na Chingba Piduna Santok Lai na Hingba Ngamna Hotnaragani Haina Chief Minister N. Berena Fongdokre. National Game da Manipur Nupige fencing team na gold medal lauduna Lamdam asige Mai Purakre. Amadi Imphal East, Imphal West, Thobal amasung Bishnupur district ta ngasi ayupu manga dagi numidang pung tara fawba curfew komthokle. Kakching district na numidang pung 9 fawba komthokle. Hausi Fawagi Diona ELITETV na Sandok Chari ba Manipuri Pau Matang Swai Solution Chari Mideng Tabiri Basimbu Amukana Kurum Chari.